Miss Powder Yang Bill Simbo, Han without Tamquanarana, Cock on the Crumzari, Lorena, Nasigi, Mother Pau Pizeri. Haiku Hidongba, a what sound of Pedana competition when a Panku Hanibagi Wafam, Minister and the Hono Crate. MLA Karam Siamna, school van driver, Samaga, Humbu Humdoida, Seli Mateng Pikre. Nongpong to Pantobi Lampak, MLA, Magasin Rakulimia, the Kusina Crate, Loidana. Looking after the cockpit crew over Air India plane ama Bangalore dagi San Francisco gi barakta paiba hawkre. Hauzik mapung we pau logi the sea. Chief Minister and BN High Cray, Hauzik Lariba Tangapa the sea Sukso Sweden budget haptuna Sangot Sagana Honorgani. Mapam Masida Pangtok Nariba Pangtok Liba, Pari Puriga Mari Lanaba Haiku Hidong Bugi, Torum Mahaning Day, Matang the Haiku Hitongba Yam the Chow of Pangtok Ningi, Wapam Masinga Sea. Ministry of Tourism Swadesh Darshan Scheme Makada Sri Govindaji Temple da now the Sangat Liba like Rumpam Management Committee the Sinamagi Torumda, Minister of Fondo Kivani. Mahan Makata Dona Haiku Hitong with a no Piga Sing Fazana train Tauduna Tamlaga Ewat Chow na Piduna competition when up to Honingi. Darka Levising Tourism Department the Tanaraga Karita Yabaga Habadu Yanshilagani. Aikogi Sanabi not culture Yokat Pamatautai, Madam Kursanabi, Levising a cigar lapno with the Nutona Tokre. Hauzik government asina sahi ahum makhairom sasan parakpa asida sanabi mangkiba sing manghandana honari haiku hitongbi thorom sana konungi thanga pata pangthok liba asiga punna pangthok pa yana ba honargani haike thorom da Rajya Sabha gi MP ini tholai sema sana jaw Khurai Kendra gi MLA amadi LDA gi chairman L Susindro Law Singu Mantri o Lukhoi MLA Indrajit amadi RK Imon Singba kayasu saruyaki hairi Manipur Hokiba Pung Kunmari Asida General Population Dagi Mioi Taramatoi Central Armed Police Force CAPF Dagi Ahum Apun Bamioi Taramari known COVID-19 positive over Tengare, Lyset Asina Maram Oerga Haiba Pumpa Masida, Mi Amata Sikibagi Paulate, Mioi Kuntrama Pananaba Paduna, disaster Kray. Now the positive over Singadu, Rimsta Ahum, Janimsta Taru, Sisa Hospital, Ani, Hillside, Babina Diagnostic Madi, Bisnupura Amamni. Positive order sing damak lakurum thokpa medical precautionary measures sing lokhatle state asigi oina hauzik apunba positive case masing lising kunipan ga satru khumpu sukhrei mioi chahumga humpu ga manga na sikhrei recover tokhibi masing na lising contract chanipan supna manga ni active case na mioi samri ga maudra leiduna state asigi recovery rate chada maudra rate ka 0.0 ama oidi hairi ngasi ayuk pung 10 makhairom tar pada Kasing District ki manung sanba Sora Madi Lausi Khongjau ani gi lonaba National Highway 102 Imphal More Lambida Bolero amaga car amaga thengjinabada Hana Minister Oramba Moirangthem Hemantagi loinabi Dr. Pukhambam Pratita sahi yankhai mathoi laikhidre amadi Hemanta masasu accident da sokparagi Kasing gi Jiban Hospital da first aid piraba matung Sija Hospital pukre hairi thodok adugi matang da phangbu pawaban hai Manipur Pradesh Congress Committee MPCC ki Vice President su oiriba Hana Minister Oramba Moirangthem Hemanta Tentha Khongbal Thawal District Masana Bolero MNO4 A 6575 asi thauduna mahaki loina biga loina Kaksingom da lakpada Hameng ama sensi lakpadagi thaidokna bahona bada Palel lagi Imphal lom da lakba Mahindra Company gi KUV 100 registration number MNO 1G4663 ga yeshin naduna laibak tiba thodo thokibani hairi KUV 100 aduna Palen Kaithel dagi Haisnam Jenta Sahini Punithoi Apokpa Kumar Kobumyo Amagini Gari adu gari mapu masangna thorok kibani su hairi laikidrabi asiba haksang Kaksing police station na lokhatlaba matung Janimski Middle Sangda postmortem tawba loerga imung manungda kusinakre hairi laikidrabi pukram ningol Moirangthem ongbi Dr. Pratita Hoji Grims Inspalda Thabak Tawduna Laibini Mahakim Sanupi ama lehori hairi
लांथवाल केंद्र की लोक जनशक्ति की MLA ओइबा कलाम श्यामना ngasi लांथवाल केंद्र की मनुंग दलैबा स्कूल वैन ड्राइवर चामग हुंफु हुंदोइदा MLA की माइकैदि सेल टेंगमांग पीख्रे सेल की टेंगमांग पीबगी थोरम असे ngasi लांथवाल मंत्री खोंग कम्युनिटी हॉल पांगथोखिबनी थोरम अदुगा मरी लेना वा ngangoduna MLA श्यामना होनोखिबदा हौजिक मणिपुर तौनरिबा राजनीति असिदगी खरदंग थैदोकलगा ह्यूमैनिटी सर्विस तमाय ओनसिनदुना अवाना तारबसिंग मतेंग पांगलबदी मणिपुर खोनाइदा याम चावना अहोंगो पोरकनी हदक मणिपुर कोविड-19 नमरम ओइदुना अवाब तारबसिंग मनुंगदा ख्वाइदगी हेन वारिबसि स्कूल वैन ड्राइवर सिंग असनी स्कूल वैन ड्राइवर कया हिंगना बहोनबदा वैन थौवा टोकटुना हजिरा सुदुना हिंग कया यावी असुमना अवाब तार वैन ड्राइवर सिंगदा महाकी माइकैदगी सेलगी तेंगांग पीबनि हाइकी मांगना हाई इलेक्शन मतम सक्सा हाइजानबा पैसा येलगा भोट फंगनब होनबा हाइबसिना राजनीतिदा अदुकी मतिक मसक अथीबा हाइबदु ओहेली मदुना भोट की मतम हाइब थीदना मियामना अवाब तारफ मतम द तेंगांग पीदुना योखनब होनसि हाइनसु मान मखाताना फोंगलोकी मत बसे हक योन बसे मसे अखोई सोसाइटी दा तौदनबा मसी बैन तौबिरिबा मयामना अदि अदुम शेयर तौबि वाखलोनसि मरमदि अखोइना अखोइगी हक से योनथोखरबा मतुंगदि अखोइगी हक से मोइना लैखरबा मतुंगदि अखोइगी राइट से मोइना मांगहल्ले इवन नसीमक लेक्चरिबा मयाम मांगदा लेक्चरिबा कोई सही मापन लेबा की सेवा तौरे केंद्र में सेवा तौरे नोंग से मरो अखोइना केंद्र की मांगन की बलाइथि भारतीय जनता पार्टी मणिपुर प्रदेश की डिपार्टमेंट फॉर कोऑर्डिनेशन ऑफ ट्रस्ट अमदी सेंटर फॉर वुमेन एम्पावरमेंट अनिना पुन्न सिंधुना प्रधानमंत्री कौशल विकास योजना PMKVY की मखादा मियोई कयादा PMKVY की सर्टिफिकेट अमदी सेविंग मशीन सिंग यंथोखरे यारिपो खोइरोम कांगजीबुंग मल्टीपर्पज हॉल पांगथोखिबा थोरम अदुदा राज्य सभा की MP लेसेम सना जावा BJP मणिपुर प्रदेश की प्रेसिडेंट प्रोफेसर S टिकेंद्र डिपार्टमेंट फॉर कोऑर्डिनेशन ऑफ ट्रस्ट BJP मणिपुर प्रदेश की इंचार्ज L थानिल मैतई यारिपो म्युनिसिपल काउंसिल की वाइस चेयरपर्सन K इटो लैरोंगथेल निंगेल GP की नॉमिनी प्रधान अमदी वांखेम जिला परिषद की नॉमिनी ना अथोइबा मिथुंग सिंह ओइना सरुक याकी थोरम की मरुइबा सरुक अमा ओइना वांखेम एस की खंगतलबा मियोई लिसिंग बसानी पांडा PMKVY की सर्टिफिकेट सिंह अमदी मियोई कुंथाउमरेद सेविंग मशीन सिंह अथोइबा मिथुंग सिंहना यंथोकी अखेर वाक जब सुबह सिंगला में काला बस की आमा के मिसाल में याकी मसला तो भारत सरकार होगा तो नियम की न लागू और रूल गरी असु कादर इसकी मयाम से फंगदर का तो नियम से सुना खासदवा स्कीम से गई है वो होता है सारी लोग थाने धारी की दूरी स्कीम से काला को फंगदर है स्कीम से करेंगे सुर रहेगा है हम क्यों बोल रहे हैं सब हारदा तो नियम से खासदर के लिए वो अवेयरनेस या वाक है अगर वो सारी वांखेम असेंबली कंस्टिट्युएंसी की MLA कैसा मेघचंद्रना कटपा असेंबली कंस्टिट्युएंसी असगी मनुंगसन लेबा यारिपोक केक्रो खुलगी नोंपोक निंथौ पंथोइबी लंपाक ngasi हानुइ मतुंग इना MLA ना संगादुना खुलगी मियाम द खुसिनख्रे केक्रो यारी क्लब यारिपोक अमसोंग केक्रो डेवलपमेंट यूथ क्लब अनि न सिनरो पांगथोकिबा ngasi की लंपाक संगाबगी थ्रोम अदुदा 32 वांखेम असेंबली कंस्टिट्युएंसी की MLA कैसा मेघचंद्रना अथोइबा मिथुंग केक्रू आइडियल प्रोग्रेसिव कमिटी की प्रेसिडेंट लोंगजम इबो सर्विस सिंहना थोरम मपु अदुगा यारिपोक म्युनिसिपल काउंसिल की चेयरपर्सन श्रीमती लोंगजम कमला देवी केक्रू यारी क्लब यारिपोक की प्रेसिडेंट सोराइसेम सुरजीत सिंह केक्रू डेवलपमेंट यूथ क्लब की प्रेसिडेंट लोंगजम इबो याइमा सिंह ऑल थवाल डिस्ट्रिक्ट यूनाइटेड क्लब्स ऑर्गेनाइजेशन की प्रेसिडेंट लोइताम राजेन मैतई अमदी सीनियर सिटीजन लोंगजम मनिहार सिंहना अखनबा मिथुंग सिंह ओइना सरुक याखी ngasi sangaribal lampak adu wangkhem assembly constituency gi MLA kaisam megasandra leiraga semba saba punamak tawraga kekru khulda sinabani hairi throngi saruk ama oina laikai adugi nupi masa singna tongan tongan ba cultural gi program utpa laikai adugi miyoi singi mau singi thori singna bi amadi yari club ki football sanoi singa veteran sanoi singa friendly football match amasu sanaduna miyang puning singsinki इनखलक लिबा नहारोल सिंगना निसा साबु अकल अथौबगुम खनगत लक लिबा असिदगी कलहौनबा अखोय पुन्ना अमत ओइना
होनमीदा होद्रबदी मणिपुर की ह्यूमन रिसोर्स नतना लमदम मसिगी इकोनॉमीदा सोक्सिलक्तुना तुंगी आशा उब फंगलोरे हाइना मणिपुर स्टूडेंट फेडरेशन MSF की ड्रग अफेयर्स सेक्रेटरी ओइनाम प्रेमदास कुमन फोंदोखरे ngasi kwakaithal leiba amuko gi conference hall da pangthokkiba one day workshop on drug use prevention cum price distribution thoronga mari leinana mahakna hai haujiki hawalagiba maru oina satra singna drug pu lana sinabagi sang wangkhalakpagi mami asidagi matau kramna hairiba nisa asidagi labna lehengadage haibagi wakhalonda workshop asi pangthokpani manipur dagi tamthriba nisa drug muthatpa aruba ma oiri हौजिक सरकार ने ड्रग की मायोक्ता संगसिलिबा असे सरकार खक्तदा इंथोकप सुमलोय लाइरिबा अखोय प्रजा सिंगसु माइकई दगी थबक थोरम कया सत्थबा सुमगनी हाइना फोंगरोखे निशा साबसिना अखोयगी हीरोइक फील ओहनबा अदगी सिजना हेना अखोयगी मसादा चाउथुवनबा नत्रगा निशा चारगा मीसि हेना अखोयगी माइ पाकनी खनबगी सिगुंबा अखोयगी अनौब आइडियोलॉजी अमा नाहासिंग असिदा मसी हगोलकपगी पोरसी मसीगुंबा कया सिंग असिबु मुथतनबगी दमक अखोयना ngasi चाबा हौद्रिङैदा हाइबतारे प्रिवेंशन इज क्योर हाइनबा दुमाइना निशा से चाबा हौद्रिङैदा चारगदी अखोयना मसी थिंगबा वाबनिना चाद्रिङैदा अखोयना नाहासिंग असिबु करी करम्बा स्टेप पाइखलगा चारोइदगे नत्रगा फैमिली की ओइबा करी थौदांग लौरगदी मसी अखोयना थिंगबा ngमगदगे हाइबदु बिनितक ngasi ngasi अखोयगी थौराम मसी सिंजा नहासिंगे खोंगथांग NK WhatsApp group na Kaksing Waidi Ward number 1 gi lambi gi nak yetta dustbin sing thambagi thoram ama ngasi pangthokre dustbin thambagi thoram aduga mari lainana WhatsApp group asagi admin Pirakumar Sharma na phongdokibada ngasi ahan boina Kaksing Waidi Ward number 1 gi lambi gi nak yetta dustbin sing thamjuna lamdam asibu taru tanan ba lamdam ama oinabagi pandamda pangthoksabani ngasi nahasing na tarugliba thabak thoram sing asibu ward number 1 gi member amasu oiriba mayang labam ibo tomana asawo mateng kaya pangpirakpagi damakta su Pirakumar na thagat phongdokke nahasingi khongthang WhatsApp group na lorok liba thodang asiga mari lenana ward number 1 gi member amasu oiriba mayang labam ibo tomana haikibda ngasi hawolagiba nahasing asina taru tanan balekai ama ward ama city ama oinaba lorok liba thodang asida ikoi kudimangna pungning thawtham thoi haike nahasing khongthang na paikhatliba thabak adubu pungning thawatpa oina laikai adugi miyam naurem rabai loinana Rabi Jewelry Kaksingi proprietor Rabi Manglabam amasung ward number 1 gi councillor M Memsana su selgi oiba mateng kya pangrakhe Cultural Research Center Kha Naurem laikai Imphal amasung People's Museum Kaksing anina Dr. Khatrimim Santana Iwa Lairik anganba khunaida nupi gi saktam haina mi thonba lairik ama ngasi hongkhre Kaksing district ki Kaksing Paji lekai da laiba People's Museum Kaksing gi sanglen da pangthokkiba asambat laik phongbi thoram aduda mayang lambam Gorsandra Maisau founder People's Museum Kaksing na thoram mapu oiduna laik adu phongke Kaksing district ki manung sanba wagai da lairiba regional buffalo breeding farm da wagai high school 1995-1999 2000 metric base na ahanba mifam pangthok tuna usar sing thakre pangthok khiba thoramgi matangda sanabam imumsa convener wagwa high school 1995 1999 2000 metric base na high matam sangna magi sintha pangthok na khiduna unarudraba homin kaminraklaba mahi taminraklaba ikoi khuningmak punduna khunagi apunba thabak khara tawminaba mathau tai khanna ahan boina mifam pangthokna usar thabagi thabak asi chathabani ngasigi tharamliba usar sing asina mapung marai pharaktuna tungkoina ningsingduna lehobaga loinana aikhoigi akoiba gi phibam ngaktuna thambada mateng ohoragani haina su mahangna phongdokki Federation of Government College Teachers Association Manipur gi General Secretary Dr. M Momen Drona Haikre wajasingi National Policy 3 suba UGC pay amadi regulation lisinga sumna traipan lenga ki cabinet na tha manga rongi mamang da approve tau khraga hojik phawba order thoktan leire thasi contract phawbi manung da cabinet na approve tau khrawa te suba UGC pay regulation 2018 ge order thokpi drabadi mathangi numit January 19 dagi waja singna suspend tau khrawa agitation amukhana resume tau duna khong changsi lagani wafam singasi ayuk press club ta pawmising onabada mahana phono khibani mahana makha tarduna Atopa India ki state singdari tre suba pegi approval piduna order forward thokre aikhogi di cabinet na approve tawkhra thama hello forward order thokna thambire
January 19 khongjang chathagdariba asida online class tawwa amadi academic activities sing boycott tawrgani handaki khongjang sidi government mamangda moithem tawga written assurance piraga khongjang handokpa adu tawroi order hek thoktriba phawwa khongjang singsilagini haina su bahar makata na phongdoke Hoina Honorable Chief Minister Education Minister da approve tawjabasi cabinet na hana approve tawkraba national policy over 7 UCP aduga regulation 2018 se 27 January 2021 phawai manungda order se thopiu karigumba order se thopi double targati mathangi numit 28 January 2021 dagi di hana na koina fegoktan da suspend taw duna thamkhiba agitation no amohanna hauragani aduga hariba agitation asida koigi online offline class boycott tawba nak amadi atop academic activity khudingmak se democratic from a protest ka yawnana khungjang si sangjangani United Front Manipur ki chairman Samngon Haikre lengakna war on drugs ki manung sanna Manipur ki district singda tharamba kani pambi kaya yantatuna manghan khre hairiba yantatuna manghan khraba kani pambi sing ase haubuda ngairiba mahi palaga loktriba pambira natraga mahi lokpa loi khraba haibasi lengakna mayek singna haide wafam singa si nungtel Manipur Press Club da pawmi singa unabada Samngon phono kibni maana makha takhibada Kani pami sing ase mahi panduna lokringa da yantat po oribadi fare maru lokpo loikhraga yantat po oribadi kanabu karino haibasi BJP amadi masiga sungsinaba lengakna praja miyam north eastern lariba state nipan da khagan biribadi lengaki war on drugs ta war against drug ki niyam ni haina logani haike ngalang nungdang pung talaga minipuram tabda narcotic affairs and borders NAB ki team amana akang namu pawam phangmudagi irom khuno IVR Thawal district ta Thi humagi thabak chathabada mioi ani brown sugar sungno polum kya gonor fare ani adudi MD Abbas Khan sei kuthra ni thoi apokpa MD Apik Thodam Irong Thoksom Thawal district amadi MD Arab Ali sei kuthra nipuga ma thoi apokpa lekhidraba MD Ted Ali Moijing awang lekai Thawal district ageni makhoi ani dagi brown sugar sungnawa camouflage phi taruk still bucket ama plastic tube maga sunu yawa ngo machugi plastic bag ani aluminum sapu ama plastic container ani wooden stand ani yellow color gi hand glove pair ama handle yawa mug ani weighing equipment amasung brown sugar sungnabagi opium kiji marphu ga mari yawa problem sing ase phangki masiga mari lainana makha taba investigation gi damak napna case ma research tawkre hairi Hapwa Kiam Sifai Sports Association Haksa Thawana Ampha Manipur sponsorship Makada Sinduna Numitra Wani Subna Sathagadava Anirek Suba Grassroots Football Development Program Lasidagi Ampha gi President Warangthem Ratan Saruk Yaduna Hauka Mamangi Football Ground Hodokre Pikliba Sanroi Samabu Football gi coach Ahumna Takpi Tambigadoriba Grassroots Football Development Program Hodopagi Thoram Aduda Ampha gi President Warangthem Ratan Kumar Haksa Thawal gi President Dr. Thongam Komol Haksa Thawal Chief Patron Mutummani TMC Ward number 12 ki Councillor Kunjamayum Thambal Singh Ward number 15 ki Councillor Ningthojam Ongbi Santi Ward number 16 ki Councillor Mutum Ibobi Amadi Ampha ki member kayana Dice ki member sing oina saruk yake Indian Oil Corporation Limited IOCL na January 8 Consumers Day haina palan tawbagi saruk ama oina ngasi MS RBD Indian Service Khongman Mangjil nasu mahaki customers singda khudol pot piduna thoramasi pangthokre ngasi ki thoram aduda MS RBD Indian Service ki proprietor G Robindra Sharma amasung mahaki loinabi Brajamala Devi anina customers day gi saruk ama oina service asigi customers sing amadi anakpada leiba mioi kyada COVID-19 laisetagi ngakthoknaba face mask hand sanitizer na singba amadi athum housing yanthokki lamdam asigi culture bu saktakpa oiriba thangta hawlagriba nahal singda tambiduna masida yawriba phajarba masak sing kalhosi haina education minister S Rajena phongdokre living art academy manipuri laman thangta na sinduna ngasi wahingum lekai de leiba RN theater pangthokhiba leikhidraba sinam devata singha sanginata academy award manipur martial arts thangta gi marpur ni thoirak suwa mapok kumon throm da mahangna hai hawlagriba nahal singda makoi gi tongan satliba lam aduda hairiba thangta sisu yahunduna aikoi gi sakpham masak khanghanba sungani haina phongdokhi
थरम अदुदा महान मखाताना हाई हौजिक स्कूल सिंगदा थांगदा तमीबा हौरे मसिसु हेना फगतनबा अंगम थांगदा होनगनी लोइनना मैतै मेक वजा लौनरबगी सेंटर द प्रोपोजल थाखरे सुक्सोय सोयदना मसिसु थबकतो ओलकलगनी हाइबगी थाजबा महान थमके ngasi thoram aduda laikhidraba oja devartagi photo da laikatuna ikai khumnaba utki loinana laban thang ta na puthokpa anu production laikoi khausa amasong khongrai thanghai su utki National Highway 37 Jiri Imphal lambi da sariba makru amade barak thong February tha phawi manungda semba loirgani haina thong asi bu sariba Bharatiya Infra Project Limited BIPL gi Deputy Project Manager Bapi Sarkar Bapalna Aikogi Paumida Fondorkley Mahang Haikibda Barak Amadi Makru Thong Asi Saba February Tagi Manung the Loshilagani Tabak Yamni Yang Suri Adubu Koronagi license Akradi delay or Haiki Thong Sariba Asigi Portsai Purukpasida Silong the Thong Ama Yadabana Amadi Ton Kundagi Hena Puva Yade Haiba Asinasu Kara delay Tobani Haiki Manipuri Muslim Council More MMCM Sinduna Autonomous District Council Sandel gi former chairman Lukhosai Jau Harau Tam Opagi Throm Ama Ngarang MMCM gi office ta pangtokre Throm aduda SWYC Tamil Sangam HDC MMCM amadi Gorkha Samaj Lup Singi Lusingba Singh Saruk Yake Lukhosai Jau bo Harau Tam Opagi Warol Kaya Lusingba Singna Thamke Lukhosai Jau na so Maku Miam na Taram Opagi Thagat Wai Kasu Fongdoki. Air India gi nupi ngaptagi cockpit crew oiba plane ama han moina Bangalore dagi San Francisco anigi marakta paiba hawkre. Air India flight ado Atlantic road forga North Pole gi mathakta pairaga Bangalore da thunglagadabni pung 38 hena paiduna kilometer lising trama ga chama ga yankai mari sangba flight ado India da sanglakba khwaidi sangna paibasu oigadauri. Air India gi nupi ngaptagi oiba San Francisco International Airport dagi Karnataka gi capital city da non-stop da pairagliba flight adugi ship adubu Civil Aviation Minister Hardip Singh Puri na Air India bu thagat phongdokhre cockpit crew adu da yawr bising adudi Captain Joya Agarwal Captain Papagri Thanmai Captain Akanska Sonawane amasung Captain Sivan Manhasni Puducherry Chief Minister V Narayana Swamy na Lieutenant Governor Kiran Bedi Lapthok Kinabagi demand Trauduna Governor ki official residence mana ki lambida protest satrak pa numit humni sukre hairi Union Territory adugi governing authority ani gi marakta bhab tanadabdagi thong adu matam kuinadagi leklabani hairi Lieutenant Governor Kiran Bedi gi thong adu undemocratic oi haina Chief Minister Narayana Swamy na maral siribani Lieutenant Governor Kiran Bedi gi official residence tagi kilometer amarom lapnaba Ana Salaida hip naduna protest sathariba Chief Minister Narayana Swamy galoinana protest sathamineriba singdi Puducherry Congress Ministerial colleague Singh MLA Singh CPM sung CPI ni singbusu yauri Chief Minister Narayana Swamy na governor gi thabak kutawadu undemocratic oi hairi mamangdasu governor lauthoknabagi damak protest kaya tawal laikhrabani mangna law amasung constitution wikai khunade haiki Pongal gift oina miyamda yanthoknaba thabak lokhatpada Lieutenant Governor na thingi haina su kudam piki Haujik aroibada maroi pawmu bijari Haiku hidongba award chawna piduna competition oina pangthok haningbagi wafam Chief Minister NB na hongdokre MLA Karam Syamna school van driver chamaga humbu humdoida segi mateng pikre Nongpok Lingthok Panthoibi Lampak MLA Magasin na khulgi meyam da khusinakre toinana Nupi ngaptagi cockpit crew oiba Air India gi plane ama Bangalore dagi San Francisco gi marakta paiba hawkre Ngasigi di parum sandok chaba matang se loijere meyambu amuka hana khurumjari